ngasi Tom TV ki Your Voice ki kuthangdagi Manipur lengaki Chief Minister Papung Birengi puning chingsinjaduna waron khara thamjage madudi hoju Delhi da leiba Manipur macha singta sengna khamthengna wanare maramdi yumlomdasu lockdown maram oiraga tabak chattabadagi paisa thoktaba asina amu maram oiraga mapanda leiba macha sing akoida paisa thaba ngamlaktaba tanjasida akoina leiba rensigi yumbuna paisa pidrabadi chatkro mu haibirakpa maramdi yumbu singchu akoigi renki paisa na hingbani haina mu haijile tasengna akoi yang wanare hana already date 16 amani 19 da train simbigani harambadu Delhi government na yadabadagi date 18 phawtang ngayo haina tengbangdagi takpirakpani ado koiju yang wana date 18 phawding ngaijarakpani ado ngarang amuk thokpa notice da koi Delhi gi karimata warol ama phawbo Delhi gi pambiramdabase koi tasengna waroba madi khorang ko saunaba phawjai ado aroi boina koi Manipur gi government Manipur lengakta wahang ama kha koi Delhi ki aina mahut sinjaraga wahang ka hangjage maduri karigumba yum ama mai chakpa taragadi chakliba yumdugi manungda lehoriba chenthokpa nangodaba miyoi singdu hana kanbigadra natraga achakpa yumdugi maisa phangliba yumlonaba singdu hana kanbigadra haiba wahangjung kha akoi Manipur lengakta hangjage marik chumba pakom pibirakani haina thajai ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯖꯕꯅꯦ ꯑꯗꯨꯕꯨ ꯃꯥꯔꯆꯀꯤ ꯗꯦꯠ 16ꯗꯒꯤ ꯍꯣꯇꯦꯜ ꯁꯠ ꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯔꯦꯟꯇ ꯏꯊꯟꯗ ꯂꯩꯖꯔꯤ ꯗꯦꯜꯂꯤ ꯆꯪꯗꯕ ꯌꯥꯗꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯐꯨꯗ ꯑꯥꯏꯇꯦꯝꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯂꯧꯔꯨꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯤ ꯇꯉꯥꯏꯐꯗꯅ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯦ ꯗꯦꯜꯂꯤꯁꯦ ꯔꯦꯗ ꯖꯣꯟ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯀꯣꯟꯇꯥꯃꯤꯅꯦꯇꯦꯠ ꯑꯣꯏꯕ ꯖꯣꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯏꯟꯐꯦꯛꯇꯦꯠ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯋꯦ ꯑꯩꯈꯣꯏꯅ ꯊꯣꯛꯎꯔꯁꯨ ꯔꯦꯟ ꯄꯤꯕꯒꯤ ꯃꯇꯥꯡꯗꯁꯨ ꯒꯚꯔꯟꯃꯦꯟꯅꯗꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯐꯣꯔꯝ ꯊꯣꯛꯏ ꯅꯣꯇꯤꯁ ꯊꯣꯛꯏ ꯃꯣꯏꯅꯗꯤ ꯔꯦꯟ ꯄꯤꯗꯅꯕ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯣꯅꯔꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯔꯦꯟ ꯄꯤꯗ꯭ꯔꯃꯛꯇꯤ ꯔꯦꯟ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯐꯥꯎꯕ ꯁꯤꯖꯤꯟꯅꯩ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯉꯝꯅꯅꯕ ꯄꯤꯅꯕ ꯍꯣꯠꯅꯩ ꯌꯨꯝꯗꯒꯤ ꯊꯥꯔꯛꯑꯒꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯔꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯌꯨꯝꯗꯁꯨ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯁꯨ ꯁꯦꯟ ꯇꯥꯟꯕ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯃꯥꯌꯣꯛꯅꯩ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯑꯃꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯗꯤꯜꯂꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧꯗꯅ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯁꯨꯡ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯕꯤꯔꯒ ꯊꯨꯅꯃꯛ ꯂꯧꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯃꯩꯔꯛ ꯁꯨꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯊꯣꯛꯄꯤꯈ꯭ꯔꯦ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯅꯝꯕ ꯂꯣꯏꯅ ꯔꯤꯂꯦꯛꯁ ꯇꯧꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯀꯟꯁꯤꯟꯕꯒꯤ ꯃꯃꯤ ꯎꯏ ꯇꯧꯕꯇꯕꯨ ꯀꯟꯁꯤꯟꯕꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯃꯔꯤꯁꯨꯕ ꯂꯣꯛꯗꯥꯎꯟ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯁꯤ ꯏꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯐꯣꯡꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯉꯣꯟꯗꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯆꯃꯝꯅꯖꯕ ꯈꯔ ꯂꯩꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯒꯗꯤ ꯑꯊꯨꯕꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃ ꯍꯥꯏꯕꯗꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯁꯤ ꯆꯠꯅꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯑꯃ ꯐꯣꯡꯖꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯒꯗꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯔꯤꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯉꯁꯤꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯌꯣꯔ ꯚꯣꯏꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯐꯝꯗ ꯑꯊꯨꯕꯗ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯀꯦꯟꯁꯔ ꯄꯦꯁꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯁ ꯐꯤꯗꯤꯡ ꯇꯧꯕ ꯑꯃꯗꯤ ꯗ꯭ꯔꯤꯞ ꯌꯥꯟꯕ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯃꯦꯒꯤ ꯇꯥꯡ 11 ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯃꯥꯎ ꯒꯦꯠꯇ ꯊꯨꯡꯖꯔꯛꯈꯤ ꯃꯥꯎ ꯒꯦꯠ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯖꯈꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤꯗꯃꯛꯇ SDOꯒꯤ ꯃꯅꯥꯛꯇ ꯆꯪꯖꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ SDO ꯑꯗꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯆꯠꯇꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯩꯈꯣꯏꯕꯨ ꯑꯊꯤꯕ ꯂꯣꯟꯗꯥꯗ ꯐꯨꯅꯅꯕ ꯑꯃꯗꯤ ꯖꯦꯜꯗ ꯐꯥꯎꯕ ꯄꯨꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯊ꯭ꯔꯤꯇꯜ ꯇꯧꯔꯛꯈꯤ ꯃꯇꯝꯗꯨꯗ
ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯆꯥꯅꯕ ꯑꯃꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯂꯦꯛꯅꯕ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯆꯤꯡ ꯃꯊꯛꯇ ꯀꯤꯂꯣꯃꯤꯇꯔ 2 ꯆꯠꯂꯒ ꯆꯥꯅ ꯊꯛꯅꯕ ꯐꯪꯒꯅꯤ ꯃꯐꯝꯗꯨꯗ ꯆꯠꯂꯣ ꯍꯥꯏꯕꯤꯔꯛꯈꯤ ꯑꯗꯨꯕꯨ ꯑꯅꯥꯕ ꯄꯦꯁꯦꯟ ꯉꯥꯛꯇ ꯑꯣꯏꯕꯅ ꯑꯃꯗꯤ ꯆꯤꯡ ꯃꯊꯛꯇ ꯒꯥꯔꯤ ꯊꯧꯒꯠꯄ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝꯗꯨꯗ ꯋꯥꯖꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯊꯤꯔꯛꯈꯤ ꯎꯄꯥꯏ ꯊꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯅꯥꯄꯇꯤꯒꯤ DC ꯑꯣꯐꯤꯁꯇ ꯍꯪꯖꯔꯨꯕꯗ ꯁꯦꯅꯥꯄꯇꯤꯒꯤ DCꯅ ꯑꯩꯈꯣꯏꯕु ꯋꯥꯔꯝ ꯔꯤꯁꯤꯞ ꯇꯧꯕꯤꯗꯨꯅ ꯂꯥꯛꯑꯣ ꯁꯦꯅꯥꯄꯇꯤꯗ ꯂꯥꯛꯑꯒ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯅꯈꯣꯏ ꯊꯨꯡꯉꯔꯣ ꯍꯥꯏꯅ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯅꯥꯄꯇꯤꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯆꯪꯁꯤꯟꯈꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯃꯝꯕ ꯆꯥꯅꯅꯕ ꯄꯦꯀꯦꯠꯁꯤꯡ ꯊꯝꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯗꯨꯒ ꯑꯍꯤꯡ ꯑꯃ ꯂꯦꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯈꯤ ꯁꯦꯅꯥꯄꯇꯤꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯦꯅꯥꯄꯇꯤꯗ ꯂꯩꯔꯤꯕ COꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ DCꯒꯤ ꯃꯔꯥꯟ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯑꯋꯥꯕ ꯀꯣꯝꯗ ꯂꯪꯊꯕꯤꯗꯨꯅ ꯉꯁꯤ ꯑꯣꯏꯍꯜꯂꯛꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯔꯒ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯑꯅꯥꯕ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯉꯥꯛꯇꯅꯤ DCꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯒ ꯇꯧꯕꯤꯈꯤꯕ ꯑꯁꯤꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯟꯕꯤꯗꯨꯅ ꯃꯔꯥꯟ ꯄꯤꯕꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯄꯦꯁꯦꯟ ꯑꯩꯈꯣꯏꯅ ꯈꯟꯗꯕ ꯉꯝꯗꯦ ꯀꯔꯅꯥꯇꯀꯥꯒꯤ ꯇꯨꯡꯀꯨꯔ ꯍꯥꯏꯕ ꯗꯤꯁꯇ꯭ꯔꯤꯛꯇꯨꯗ ꯂꯥꯏꯔꯤꯛ ꯇꯝꯖꯔꯒ ꯂꯩꯖꯕꯅꯦ ꯄꯥꯕꯨꯡ ꯑꯗꯣ ꯍꯟꯗꯛ ꯆꯠꯈꯤꯕ ꯗꯦꯠ 14ꯒꯤꯗꯨꯗ ꯅꯆꯥꯈꯣꯏꯁꯦ ꯆꯠꯀꯦꯅ ꯇꯧꯖꯕꯗꯣ ꯑꯗꯣ ꯂꯤꯁꯇꯣ ꯊꯣꯛꯄꯗꯨꯗ ꯌꯥꯎꯔꯛꯇꯕꯗꯒꯤ ꯅꯆꯥꯈꯣꯏ ꯆꯠꯄ ꯐꯪꯖꯍꯧꯗ꯭ꯔꯦ ꯄꯥꯕꯨꯡ ꯑꯗꯨꯅ ꯍꯟꯗꯛ ꯗꯦꯠ 20ꯒꯤꯁꯤꯗ ꯆꯠꯀꯗꯧꯔꯤꯕꯒꯤꯁꯤꯗ ꯅꯆꯥꯈꯣꯏꯕꯨ ꯆꯠꯍꯟꯕꯤꯌꯣ ꯌꯥꯍꯟꯕꯤꯌꯣ ꯊꯣꯛꯄ ꯌꯥꯅꯕ ꯄꯥꯕꯨꯡꯅ ꯁꯤꯟꯕꯤꯌꯣ ꯈꯔ